ngasi numida wairam phongkhiba tuan Manipuri sifhongsing amasum thokhiba thawdo wathoksingdagi maruoibe I pausing khonga saraga Manipur top channel gi maikeidigi myamna thamjagi ahanbada afaba tawbuda thagatpa haitaba political party sing Manipur board lepirano Burma lepiro and Biren say humpurum lengak paiduna miyam gi thabak toramba party kyana tawramdaba thabak kya BJP Laingak hek pai hibadigi go to hill amadi go to village pangthok tuna miyam na sakho thorangi khudung saba kya phiri afaba thabak torak pada thagat paitaba poning da Harao ba faudaba political party gi lusing Manipur board lepirano yum thangnaba laibak Burma da board lepiro haina Manipur gi chief minister nongthongbam berena karem nakre wapamasi Imphal East district ki takhel pangthokpa go to hill 2.0 haudokpagi thoramna phongdokibani numir humni sathagadaba thoram madura chief minister na makha tana hai laiba asida banamadi blockade lisang sitna satharamba amasum amam athengda miyam satpaki naramba kaya muthatpagi mathakta extra judicial killing gi thaudok sing paliba BJP lusing balenga asina pumut muthatuna lamdamasida santi hanjid halakre hauji amuk sing amasum tamda khundari bu khunja sing nungsi sanana hingminna ba hona bigi mathakta lairabagi pankhai makhada leiba miyam lemna layengna ba awar apakya pinana ba honari ba go to village amadi go to hills ki one thokhang da ba political party khara leidi makhoi asi punchi chupagi khanglaroi da ba kangbuni hairaduna BJP na lusing balenga asina paikhatliba sakho thorangi thabak singna thagat paitaba kangbuni makhoi di election na mai pakpa madi power paining ba kangbuni hairaduna miyam gi khandaba political party sing Manipur board lepagi muhutta yumthang nariba Burma da board lipi ro haina su phungdoki amarom da atopa paw mana sei kunga manga thaknaba aphabi ising phangdabadagi moirang kendra gi MLA boycott tawba yauna khongjang kya sangsinana ba sem sakre moirang kendra gi manung chanba kwakta da sei kunga manga rom thaknaba aphabi ising phangandabana maram moiraga miyam gi ihau lakpadagi kwakta gi sokha thorang kya paikhanaba sem kiba all kwakta coordinating committee ga moirang kendra gi MLA P Sarachandra madi PHED Bisnupur gi EEga Kwakta Municipal Council amadi Gram Panchayat area da satliba sahi sigi haukiba January thadagi ising piragani amadi fail oiduna leiriba water supply scheme anisu hingat halagani haina mamang sahigi December 9 da yanakiba wapam sing thabak to onthoraktabana democratic oiba khongjang sangsilagani haina all Kwakta coordinating committee gi general secretary Anis ahamana Kwakta da pangthokpa pawgi mifam amada ngasi phongdokre Magna makhatana phongdokibada Kwakta masem lok amadi tureludagi haukiba January thadagi Kwakta da ising leptana yauhalagani loinana Kwakta sarangpat water supply scheme amadi Kwakta sandong water supply scheme hengat halagani nauna haugutaba NDB project January thadagi hauragani haina yanakraba tumina lasinkre masi coordinating committee amadi Kwakta miyambu apang basibani sahi amada January thakya lehengadori bano amasum satliba tha November 15 fawbagi manungda yanakibu wafam sing thabakta onthoraktaba taragadi mathang numitang 13 tagi democratic oiba khongjang sangsilagani maduda moirang kendra gi MLA na miyeng sangbiraktaba tholabadi makpu Kwakta area da boycott tawgani sohairi atopa pawamanamu iraiba ki ningtamba yaudana makhal amatada laingaka wari sanaroi bripa kumsing Englising amaga samapan humdraga nipa November 12 gi ayu anganmada kamengi laimarok talaiba pripa ki transit camp amada CRPF amasu Manipur police ki apunba force amana khanghaudana landaraktuna camp aduda laiba pripa ki deren amasum kabikanta amadi camp adumaktada punna laiminaba PLA gi Gambir hairiba athauba ahumna Leikhidba amadi kumsing Englising amaga samapan marfuga manga November 12 gi numidang wairamda kabawaksingda thokiba laibak thiba thaudo amada party asigi lusing purel ningthemsa Tulasandra Elis loya tabana Leikhidba thaudo amasum laibak miyamgi mangkiba ningtambabu amuk hana hanjin handuna iramdam sida ningtamba sakhotpa manaba khunayama puraknabagidama lisang sina satharakliba ningtam yowol lanthinga sida thawaina ponthapi raba thawa thawbusingbu ningsingduna kumsing Englising amaga samapan humdraga mapan November 12 dagi
Red Army Pripak na leptana pangthok-tuna lakpa athaubusingi ningsing numit lakliba November-gi taraganithu English singaniga kungamathoi irai numita thokle hairiba numit asida makhal amatagi harau kumai tawbiganu amadi numit asigi numidangna yumthong khudingda maira katpiduna leikhidba athaubisingi ningsing khubamsingna maira katpiyu haiduna irai baksingda nungluksari haina aina thingkraba Pripak ki SARS appears publicity and propaganda lebak ngakpa luwangna khuyek piduna thadorokpa sirul amana phungdorakli sirul aduna makhatana hai haukiba October thagi kunga mapanda laingaki home department na tholakpa sirul amana state asida khunda minariba furup singi marakta nungsi sanana leiba ngamnaba madi sako thorangi thabak sing khumang sokshin ngamnaba lan hauriba tunga ba lorup singna mausagi punsida halaknaba amasum muknaba loisinduna wari sanaraga woroisin purakshi haina manipur lengana mari lenaba punamakta appeal torokliba iraisa singna thengnabikre Mizoram yauduna awang nongpoki lahurup singbu mausagi punsida halaknabagi pandamda India lengaki Ministry of Home Affairs ki makada hokibu kumsing English singa magasamapan maudraga ni pandagi hauna scheme for surrender come rehabilitation of militants in Northeast haudok lakli scheme sigi makada lengaka Memorandum of Understanding MOU kuyek pinakiba lup ni pando Kaktanatana atoppa lahuluptagi sangjarakpa miyoi kya amadasu scheme asigi kanabasing phunganduna mahusagi oiba punsida halakhanba ngamkhre scheme asi kumsing English singaniga taraga nipan amuk hanna semdok semjin tawduna lona thingkraba lahulup singdagi sangjarakpa singda ahenba khudongchaba kya pikre hairi serol aduna makhatana hai handaki lengaki home department gi warol asi wan thok leitaba amasum asumba punna thaiduna thamlaga ningtam Yawoloi singbu ingsik papamdaba amasum lamdamsigi sako thorangda ayet papiba oina miyamda seranana uhananaba marau leiba thorangni thawong asi malemda khwaidigi chawba democracy satpa leibakni haijariba United Nations gi committee ahungi chairperson oiriba aduga UN Security Council gi permanent member oina matam kyagi mamangdagi malemgi lebak kyagi mateng launaba leptana hotnariba India gi damaktadi yamna ikainingai nemadi lemjadaba thawongni kumsing English singa maga samapan nifuga mapan gi October taraga mangada India na kanglai pakpu lauksinbada asobo khulai oina sijinakiba sahi dumaki September kunga mathoida Shillong na pangthoki hairiba namthaki major agreement adu annexion ni madu Indian Independence Act 1947 ningtamlaba kanglai pakki Manipur Constitution Act 1947 amasum Vienna Convention on the Law of Treaties 1969 gi provisions gi matungina sanaba yaro haina malemdugi miyamna mikhal tawraga semkiba National Assembly lebak miyam amasung asigi mirol sina leptana yaningdaba phungdoktuna lakli hairi punama sikhangna khangna kanglei miyam gi political oina national cohesion national amasum international law gi wafam sing asigi pakum ningtam yawol ihawasi namthaba ngamlaktabadagi ningtam yawoloi singbu khulai thadoktuna India gi mainstream da tholo hananaba hanadagi sejinaduna laklaba moithem lang asi amuk hana thaklakpane haina sufungdorakli sathariba ningtam yawol ihawasi kanglai paki sakhot khongthang na tapta haure natragana sembi sabidre natragana India gi apunbugi saktam thuwaiduna aikhoi India ragi mache taragi habigi wakanati India na namduna lokshin giba kanglai paki ningtam babu handurau aikhoi hanagum ningtam na leijaragi haibani sakho thorang da so thawbagi damak ningtam lana haunarabadi kanglai paktigi saruk kaya hena so thawrabi India gi mafam ayamada ningtam lan hauramgani adubu makoi mapamapu haktaktagi Indian oirakpana sembi sabitabigi piendaba khara phongdokpa natana kaidaunungda ningtam lan haubagi wapam leite India gi state khara da hauji haujuk lepa leitana satharakliba Maoist ki iawasi India ragi tokhaizarage ningtamna leijarage haba national question gi wapam nati amasum India manungi oiba wapamni maramaduna Maoist ki ihauna sathina sogalaba state singi mafam kyada paramilitary gi miyoi samana khujingoiduna Maoist ki landa siraba phawbada India lengang na hairiba mafam singa sida lanmi thajinsi aphaspa 1958 thamsi haiba yadribani masina taklibadi India lengang na mafam singa dubu India gi lam oina khali aduga kanglai pakpudi miraiba oina khali haibani haina sufungdorakli Makasa tazarak po na ngasi state siguri ba COVID-19 update mayam na thamjage ngasi goiba positivity rate si 2.3% lairi
ꯑꯃꯁꯨ ꯑꯄꯨꯟꯕ ꯑꯣꯏꯅ ꯉꯁꯤ ꯃꯤꯑꯣꯏ ꯑꯃ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏ 94ꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯃꯤꯑꯣꯏ 2,192ꯅ COVID ꯇꯦꯁ ꯇꯧꯈꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯛꯇꯨꯅ 2.3% ꯂꯩꯔꯤꯕꯅꯤ ngasi COVID-19 positive oikraba miyoi 98 asi Bisnupurdagi 2 Imphal Eastdagi 19 Imphal Westdagi 12 Kaksingdagi 1 Tengnoupaldagi 3 Thaubalagi 1 Ukhuldagi 2 ni aduga ngasi Leikhidba miyoi ama sina Ukhuldagi haina claim tawri makha satharak poina amasum loisilak poina atenma pau khara sayol kharagi manungna class 9 dagi higher education level fawgi mahisang hangdoktuna lairik tamhananabagi tharang lokhalagani Chief Minister Tamthiraba COVID license maram oiduna lamdam asida lairiba mahiloisang sing matam kuina thingjinduna physical class tawba yadan lairakibado haujuk Manipur COVID-19 gi phibam khara fogalakpaga loinana sayol kharagi manungda class 9 digi higher education level fawda lairiba mahisang sing hangdokpa yana lairi haina Chief Minister N Birena phongdokre wafam singa Chief Minister Civil Service Scholarship Scheme 2021-2022 gi saru amoina face-to-face class hokdokpagi ngasi tagel pata leiba State Academy of Training SAT da pangthok pathoram da sarugyara phongdokhibani haina spali atopa pawamana Leikhidra ima mangi gi mafam da CM Biren amadi ningthau laisem sana zawbana mapung faba ikai khumnaba utkre Manipur gi tuan ba asobu issue kaya da mangjin thana songthoktuna asobu thodang laurambi khoirambal ima kaithel phambi singi lusingbi amasu oirambi ima Khoirapu mangi leima ngarang numidang wairam Leikhidra imagi thawai yaudraba haksa ngase yu khoirambal kaithel la puraktuna Chief Minister N Birena madi Rajya Sabha gi MP ningthau laisem sana jaw yauna lamdam asigi miyoisa kyana leisukatuna imagi mafamda mapung fana ikai khumnabu utkhi haiba pawmusu phongli Loisilakpoina topaten mapaw mana IMC gi karmasari singi thamanga gi tolop pibidre laifam thokpa health officer su leitre Manipur gi kunung waribi Imphal Sahar bu luna na thamna bo khona bada asobo thodang logudoriba Imphal Municipal Corporation IMC mapu pandaba ka chap manare IMC gi oina leiriba regular staff samaga taraga mapan gi tha gi pifam thokpa tolop thamanga suraba phawba pibidana leibadagi karmasari singyamna sound awaba mayoknare Pausi sina phangwa pawgi matung inadi regular karmasari singi thamanga gi tolop pithokpa ngamdana leiringai chaira sida Manipur lenga ki ayaba yauduna engage oina karmasari kya amasu hapsile haidi yamna nungaitribidi IMC gi oina suksoi soidana leifam thokpa health officer haujuk leitre Dr. K Arun Kumar na health officer gi pharmacy lairi dadi mapung fana thabak pangthoklami adubu mahana thabak tagi matam suduna pothaki bedagi haujuk pawba health officer ngasi haptana leirakpani haidi henesu pausina makhatana phongdoragli du haujuk oinadi pausi matang sa lusinjarage pathoksu gi soi plan gi kya yars myam nga pigini matam gi maruibe i pausing leptana update pizara kanesu channel sigi mekedi gi mayam da thamjari and thank you